NRC update tawbada Naga Frup ki miyoi khuding mangna sawgali haina Naga People's Union Imphal gi President M Ngaran Mina Phongdorakle wafamasi Campaign for Just and Fair Delimitation JFD na No NRC No Census haiba demanda ahing yarek tuna chathariba wakan mifam gamari leinana mangna phongdoki bane thasi gi tara taruk fawba wangkai angom laikai da leiba Wal United Youth Club da chathagadoriba wakan mifam aduda saru yaba lakiba Naga People's Union Imphal gi President M Ngaran Mina hai lamdam asigi yelhomi oiriba maitei amadi naga ani ase ngasidi mutpa yabagi phibamda leire lo kaina mapaldagi haizilakpa mitop sing asina lamdam asigi yelhomi da achoba safu ama pirakli yelhomi singak senaba logi matung ina NRC update toba yamnamak mathautai masigi damak aikhoina lamdam asida NRC update taunaba lengakta wakatpani karigumba lo kaina changsilakli ba mitop sing ase census ta yausin khrabadi makoi khandoktuna lamdam asidagi chadhankibagi right aikhoida leiraroi maramaduna census tawdringaida NRC update toba haibasi yamnamak tangai fadaba ama oiri hariba wafam asi lamdam asigi yelhomi singi phirepni NRC update tawbagi demand ase lamdam asida khundariba Naga Frup khudingmangna sawgali JFD na changsiliba khongjang asida Naga miyamna sawgatkani haina mahangna makataki अखोई सेंसस तौद्रिंगैदा हाना NRC तौबा हाइबसे तंगाई फत्ते हाइबसे अखोई मणिपुरदा लेबा येलौमीना अखोईगी मसी डिटरमिनेशन तौई मसी डिसीजन लौई अदुना अखोई नागा पीपल्स यूनियन इम्फालना डिसीजन लौख्रे मसे NRC तौबसिदा अखोई मसी डिसीजन लौख्रे हाइबसे मयामदा मेसेज तौबनी अदुना मणिपुरदा लेबा Manipur government amadi central government masi athuba matamda NRC se update tawiyu masi implement tawraga Manipur da kanana mi aseng mano kanana refugee no kanana illegally migrated oiba person no habese khangthokna base ekoi NRC se masi compulsory tahan biu habese ekoi masi request tawni Khongjang aduga mari lainana JFD gi Finance Secretary Sunil Karamna hai status da self enumeration amadi house listing gi thabak laklibo August 13 gi pangthoklagani haina thaurang toriba se ngasiga tharaga numit taruk ni khatang aire census ki mayokta JFD na tha sigi taradagi mafam asida ahing yarektuna wakan mifam chathaduna lakpani khongjang asiga tharaga numit humni sure JFD da census ki mayokta sathariba khongjang ase makata na chathabiganu aikhoina lawriba firef hongloi haina mahangna phongdoki mahagna makatana hai JFD na khongjang changsilingai cheraga sida enumerator amadi supervisor singi training pangthokna bathorang toriba silepiyo training asida saru yagadoriba enumerator amadi supervisor singnasu ireibak iramdam gidamag yengduna training asi saru yabigano miyam aningba asigi mayokta thabak satharaklabadi pamdaba thodok singthorpa yai haina mahagna makataki Manipur miyamna ima ibel chatra naharun puna mangna tumba chaba khangdadana lambi da thoktana leiringai gi tandak asida ju aikoi gi census tawrani haidana aikoi gi supervisor adagi enumerator sing asina hojik thorang tawdana mafam kya da tawba koi JFD gi maikai de koi tare adumapu hariba mafam singse Manipur miyam gi interest singa kanda adugumba supervisor adugumba enumerator amadi mari leiba authority na aikoi gi training tawbase khudakta lepkadabani aduga hairiba masida participate tawgadaba adugumba supervisor enumerator singso aikoi gi ireipa iramdam gi khalaganda aikoi gi lepiu madu natab taragadi aikoi gi henna mukna dana pamdaba thodok tholokpa yaise JFD gi ahanba appeal oina tawjari